SOREPA na drug Lallonbi ani Warakhre pawasi ngasi nungthil phongkhiba kangla pawse dagi lokhatchabane ngarang nungthil lona thingkhraba lalolub SOREPA gi anti drug task force na drug Lallonbani haiba nupi masil manawane sop case amada hapa drug ka kona na faraba matung wakhal taminaraga imung manunggi miyoi singda sinakre faraba nupi ani adudi fundrei mayum Sofia chahi kuntra amasung mahaki manaw nupi Bobina chahi kuntaru apokpa MD Jackie kawe Thobal district ki sanga yumpham part 1 dagi ne faraba machil manaw nupi ani adu ngarang numidang Thobal district ki mafam amada pawmi singi mamangda puthoktu SOREPA anti drug task force ki spokesperson naman haikibada Hongjic Manipur da sathariba furup ani gi irang marak asida drug ki wathok asisu nongmanong magi hengalagle task force asina ngasi fawbada tampaki district mangada drug ki drive sathabada drug sizinaba miyoi lising ahumga chani yangkhai mari rom layengkhre masigi manungda miyoi lising amaga chahum marfu draga humdoi romna drug sizinaba toklaga hanagi punsirolda hanjilaktuna tangtana laikhre aduga laihoriba miyoi sing asina lamda masigi tongan ba rehabilitation center singda thamduna layeng sathare SOREPA gi drug ki drive asida miyam su sogat piyo drug Lallonba puthok pusin tawba thabak makhatana tawbidana basu mahakna makhatana appeal tawkhe Tuluna Chingbadagi ama Shire pawasi ngasi nungthil phongkhiba kangla pawse dagi lokhatchabane yumda changlakpa ising tulu sizinaduna singthokna bahonabada maina Chingbadagi nupa ama leikhidre mahaki nupina hojik ICU da laikanare Hongdok asi ngasi ayuk pung 10 rom tabada kaisamthong thangjam leirakta thokibane laikhidraba nupa adu ingudam nitiyai kawi aduga soktunu laikanariba mahaki nupi aduna ingudam gitarani kawe Hongdok asi laikhidraba nitiyaina tulu sizinaduna ising chingthokna bahonabada short circuit thoktuna mahak maina singbadagi tutharakhe maduda mahaki nupina wabadagi tutharakpa manbadagi nitaibu kolubada mahaksu maina chingkhibane nitiyai di khudakta sikhe mahak heart ki anaba laibadagi pacemaker hapaga lairiba miyoi amani haire fire service ki emergency number matam Kharagi Hongdok Hongjin Toure pawasi ngasi nungthil phongkhiba kangla pawse dagi lokhatchabane Imphal ki fire service ki emergency number 0385 245 0101 asi matam khara yadavana maram oiraga athu akai gi waina mobile number 8415 925200 da paw phawbirangna bang Manipur fire service ki maike dagi khangalagle nakalamarom da isawasi hek mayokna badagi Manipur fire service na awaba taraba singda mateng pangba madde rescue operation kaya satharakiba dugi saruk ama waina ngasisu laifam khunau yauna tongan ba mafam singda rescue operation sathare masigi mathakta khudaki waiba mathau taba acha athak amade thangna ba ising kaya su awaba nanglaba miyoi kaya da phanganbagi thabak akanba mawongda sathari haire Governor gi Bungalow Esingna Thumjinduna Leiri pawasi ngasi nungthil phongkhiba kangla pawse dagi lokhatchabane lamdam asida thengnari ba isaw asina maram oiraga Imphal gi Ras Baban complex ngarang dagi ising Thumjinduna leire ising thumjinkhiba sina maram oiraga complex asigi manungda leiba Manipur gi governor gi office staff quarter amade security barracks sing isingna thumjinkhre masina maram oiraga Ras Baban secretariat governor gi office staff quarter security sing safagadaba mafam singda hongdokkhre oiragliba phiba masida governor Anusuya weekend na hi tongduna yengsinkhre haire